Kurumjari, image Paodam yang tabir bakwai punamakpu ahamda taram okjari. Ngasigi maru eba pau. International Day of Older Persons ngasi lepak asina palan taunari. Kakchingda Manipur University Phajan kibo oja amasung satra sing condition amata yauduna thaduknaba sit-in protest chathakrai. Loinana Prime Minister Narendra Modi na Rajkot Mahatma Gandhi gi museum amangasi hangdokrai. Hauzik ngasigi mapungoiba pau amuk lobirasi. International Day of Older Persons ngasi palan tauri. Kumsi chahi ki theme na celebrating older human rights champions haibasini. Ahloiraba singna thenariba kudong chadaba singbu paktakna bab tahanbana palan asigi maruiba pasaktam oiri. Loinana kunaida ahal oiraba singna piriba thodang singbu su thagatke. Vice President M. Venkaiah Naidu ngasigi palan thoramga Mari Lena senior citizen sing amadi ahal singidamak thabak thoram paikhatli ba institution singda bios shrestha samman kusinaki ngasi palan thoramadu Union Minister for Social Justice and Empowerment Thawar Chan Gehlot na preside tauki International Day of Older Persons asi English ngani mangadagi October amada pangtoktura laklibani Ahalaman oiraba mama mapa masak khangdaba byabhar tawdaba nungsi chanana loinadaba miyoi adu mapunchida mai pak pangam loi haina Manipur Chief Minister Nongthomam Birana haikrai ngasi Kumalam Park Bal Bhavan manakta leiba multi-purpose hall pangthokkiba International Day of Older Persons lising ni tarani pan mari lenana chief guest warol pirduna mahang wapamasi phongdokkibani mangna makha tarduna ahal oiraba sing haujikti wan ngai oidre BJP anuba Bharat lakpadagi amati Manipur da BJP ki chungsinaba sarkar leipadagi al oiraba singi tungan ba scheme sing semle sahi marifu gi matakta leiba hal singna thagi pension lob matamda DC ki kuthangda imungi mioi singa agreement ama inaduna imungi mioi ama na hekta piba yabai khudong chaba leire government ki karmachari oiramlaga pension lob chatpa ngamdaba hal singidamak bank ki kuthangda imungi mioi amana pension ki senfam lownaba khudong chaba piragani Sarkar asigi achetpa phirepti lairba imungsing amati miman nadraba mioi singbu thak banana pukhatpa asini lairba singidamak Social Welfare Department ki tongan ba scheme kaya gi makhada khudong chaba kaya piri soinairaba mioi singi damakta su thada lupa lising chamnga piri soinaiba mioi oiraba su masagi skill leijaba thabak suba ngaba mioi singda bank ki kuthangda loan amadi grant piduna makoi gi senda lambi chakot na ba hotna halli ngasi ahal oirba singi numit asi October amada Social Welfare Department asinur pangthokli basina mioi bagi chana lonchat na hona na ningsing na hanbani ahal singbu karamna bebhar tawgani loinagani haiba inkhalak liba naha sing amadi mairui singna munna khangma mathok tai sarkari karmachari singna yung ahal laman sing ningthina yengbidrabadi sarkar asina makhoi gi matakta ain matungina chairak pinaba warepsu laukre hairi ngasi malem gi mafam kayada ahal loirba singi numit thoram pangthok nabagum senior citizens forum kakching na sinduna ahal loirba singi numit pangthok kre ahal loirba singbu macha masu oiba singna ikai khumna utpa nolukpa amasung makoi bu luna chana ningthina seba tawbigadabani haiba wakalonda senior citizens forum kakching na sinduna pangthok kiba thoram aduda Kakching Irengban Palel Hianglam Wabgai amasung Langmaidong khulda leiba sahi marfudra gi matakta leiba al humfu tarukta inapi amamam amasung lupa lising amamam khudol pot pidun ikai khumna utki loinana sahi marfudagi marfudra phawbda leiba al kayada su lupa chama piduna ikai khumna utki tharomadugi sarukama oina malem gi al orba singi nimit kamari lenana senior citizens forum kakching na Puthokpa souvenir amasu tharumgi athuba mitung na tharumapu amasung akhanaba mitung chingna miyam mangda phongdokhi celebrating older human rights champion haiba team the Kakching district ki Kakching Pokspal lekai da leiba library and information center Kakching
mipun sangda pangthokiba thorum aduda khaidem mani acting chairperson Manipur Human Rights na atu mitung nomaitem nimai president Senior Citizens Forum Kakching na thorumapu Nelen Thang Telian Deputy Commissioner Kakching amasung Victoria Yengkom SP Kakching anina akhana mitung sing oina sarugyaki Technopal District Social Welfare Department na sinduna ngasi Technopal District Resources Central Hall the International Older Persons Day gi palan mapung phana pangthokre ngasi gi thorum aduda Bhajaneng Mati Chief's Mother Technopal Village na Chief Guest K Subadani Devi District Social Welfare Officer na function President Y Kamala Devi MRW Social Welfare na Guest of Honor Waiki Tarumaduda Al Orbamio Chani Hermana Sarugyaki Tarum Gamari Lena na Technopal District Social Welfare Department ki Maikei Dagi Al Singda Ikai Kumna Utpa Oina Achamba Kudol Amam Tambaga Lena Saklen Amasu Punat Chaminaki Hayeng October Gitang Ani Asi Mahatma Gandhi ki mapok namit ng singduna lepak asina say kudingi National Cleanliness Day haduna pangtok tuna lakli Asi gumat chenglaba namit asi lakpada Manipur miyam da yaipa paujel pijari haina Manipur ki Governor Dr. Nazma Heptullah na thadok pat cherol aman hairi cherol asina makhatara duna Mahatma Gandhi ki ing chikna amaga mating pangladuna hingminaba haiba paujel asida Mini India ama oiriba Manipur gi hauzik oiriba phim asiga mari lainaba hengalakli Mahatma Gandhi di asengba karmayogi ama achumba amasung ahingsa gi lamyan bani namthabiraba tolba singi damakta hanba leitna lepiba symbol amani nabira sibu observe tawbada aikoi akoiba sing sengdoktuna state asi lu nanba state ama ohinaba gi warep longminaduna National Cleanliness Day asigi arthal lahensi hairi Organic state ki status phangna ba state asigi lomi sina amato aina fertilizers sinaba toknaba horticulture and soil conservation minister Paodam Sam Kumar na Manipur lomi sinda appeal tawkre wapamasi minister na Manipur Organic Mission Agency MOMA Department of Horticulture and Soil Conservation amasung Department of Agriculture na sinduna Directorate of Agriculture sanjen thongda leiba training hall pangthok kiba 2 days interface program on strengthening of farmer producer companies ki thoramda athu mitungi warol piradun haikibani minister na makha taranduna haikibada state asida chemical fertilizer sing sinaba thingduna vermi compost na mahus sinanabagi wapam chief minister amasung council of minister da pothokre haiki chemical fertilizer na hakchang son bagi matang na paladun state asida cancer na bagi chang hengalakuna kudong thinangai oire amasung masi kohannabagi damak akanba thabak sing changchinaba stakeholders sing punna warep lomina mathok tai hainasu minister na haiki Manipur University ki phajin khiba mahiroi amadi oza sing athu matamda condition amata yaudna thadok kadabani amadi Manipur University ki wato athu matamda loisillu haiba wakat sing taksil laduna kakching kaithel gi irabat park ta wakan mi pham chatakre join non government voluntary organization Kakching na sindu Kakching district ki Kakching kaithela leiba irabat park ta chatakhiba wakat mi pham aduda ima ibel mahiroi kayana sarugyaki wakat mi pham aduda MU gi staff amadi mahiroi sing lalhoba oina lauraga ahingda Manipur lengak na police amadi central force thajinduna hostel gi warden phawba khanghandana smoke bomb amadi rubber bullet kapsinduna fakhiba thongbu khwaidi awangba thakta yaningda phungdokpa atuba matamda fajin khiba mahiroi amadi oza punmak condition amata yawdana thadok kadabani loina na hauzik chu phana naba koitan tanariba asichu khadakta lep kadabani tangdu leita daraba hauzik phibam masida Manipur University the affiliate tawriba mahiloi singi mahiroi singdasu sahi mangba yabagi phibamda lagliba si India amati Manipur lengak na ahenba yang changduna mamal yamlaba mahiroi sing punsi amati matam kangadabani Manipur University da hauzik tangdu leita daba phibam man ohilakliba asidi Manipur lengak na matam chana niyom chumna thabak packet haudabadagini MU campus ta manungda ahenba security force thamjin biduna mahiroi singbu aki tujingba pohaliba asi atu matamda lokthok kadabani hauzik su thamoi sengna mahiroi singbu nungsi berabadi mahuk sagum ingna tapna mai masal tamba yagani MU gi tangdu leita da phibam asida amana amada maral thangjinduna
akhuba lanai go politics tawduna leiraga mairoi kaya gi punsi magana ba honari basi miyamna akan mamongda janing da phongdokpa amadi mairoi sing yengduna khudakta lepkadabani loinana athuba matamda waruchin puraktuna mairoi sengi punsi kangadabani madu natrabadi miyamna hen kanba pirep logduna kongjang changsingani hai warep singchu wakat mi aduna warep nakhi Manipur University Working Women Association Muwagi General Secretary Premlata Maistam Haikre Manipur University Working Women Association Emergency General Body Meeting among us Pangtolo Matung Warep Ani Laure Haibu Warep Ani Adudi Manipur University ki Thodokta Pazanduna Tamliba Oja Amadi Satra Singh Matakta Paliba FIR Kodak Andokba Watoka Siga Mari Lenana Pazan Kibasing Tadok Pinaba Hunger Strike Tauriba MU Girls Hostel number 1 to 5 Paubagi Hostelers Singda Karimba Patanunda Pada MU BC in charge Y Jogindron Diet Puga Dabni Habasini Nasi Mipamadu Loro Matu Miamna Loki Warep Ani Adu Yaubat Cherol Ama Y Jogindroda Muagi members in the prison Bada Y Jogindrona Hiramasing Matanda Yang Singe Nasi Numidang Waram Pung Manga Tabda Chief Minister Unaduna Kanaraga FIR Handok Naba Honagani Haina Tado Pirakle Thadaba Pirak Kiba Masigi Matungina Muwagi Timna Minipani Chupna Chara Helak Labi Hostelers Singa Unaduna Hunger Strike Lepna Wari Sanare Haina Nasi Pangmising the Premlata Mislam Fondorle Amurabda Hosteler Singi Mihut Amana Fondoropada September Tang Kunmari de Gisatarakiba Adu Nasi Oza Amadi Satra Singda Paliba FIR Handokani Haina Thadaba Pirak Pasina Matam Kari in suspend Taure Karimba Taja Mahalag Labadi, Kongjang Makatana Chatakigani Haiki. Manipur government ki Department of Art and Culture ki Makada Ladiba, Hana Sri Sri Govindaji Natar Leya Haina Kangaramba, Government Dance College na Sinduna, Students Career Promotion Program Ama Paraskater Leba, Open Year Theatre, Government Dance College of Pangto Kray, Tarmaduda Art and Culture Director A. Sibadas Sarama, MCS Amadi Art and Culture Joint Director to Oiriba, Manipur State Kala Academy ki Secretary L. Kisorjina Special Guest Oina Saruyaki. National Nutrition Month Kamari Lenina Rastria Posan Magi Team Makada Swastahi Seva Haiba Sit Chambagi Torum Ama PHED More Block Amadi All Community Development Organization More Paodam Anina Kusam Narga Sinduna More Hospital da Pangtokre. Ngasi PHED More Block Amadi All Community Development Organization More Anina Punna Kusam Naduna Sinduna All Community Development Organization More Office Tagi Hauraga More Hospital Fauba Kongchat Amat Chalo Matung More Ward number 7 the Leba More Hospital Gi Akoi Bagi Mapam Sit Changmagi Torum Ama Pangtoke United Committee Manipur ki President Sunil Karam Haikre English ni Taramanga August Tang Humda India government amadi NSN IM ani gi marakta sign tawnakiba framework agreement adu miyam da khangalu haina matam sangna demand tawdon lakhiba gi matung tarakpada Manipur gi saktam kaiba yabagi wapam yaurpadagi chaliba tha September tang kunda phamkiba miyam na lokhiba warek matungina October tang kunthra mathoi da miyam gi oiba achoba kongchat ama Imphal gi akoiba da chatnaba sem saba hore ngasi Imphal da leiba UCM की ऑफिस तपंगतो की बा पाओगी मिपम अमदा UCM की प्रेसिडेंट सुनील कराम हाय फ्रेमवर्क एग्रीमेंट असिना मणिपुर असि काहन बयाबगी अकीब लाकपा असिना मणिपुर मियाम की पांगल शक्ति उन्नबा खोंगचत असि सनमनी मियाम की खोंगचत असि कनागुमा फुरुप अमगी मायोक्त चटकदबा नते मणिपुर की ओइबा अपुनबा कांगलुप फुरुप की मियामना सरुक यागदबा खोंगचतनी खोंगचत असि लोइबगा मियाम की मिपम पांगथोक्तना मणिपुर काइबा यारोय लमदम असिदा तोंगान तोंगानबा लेंगाक अनि थंबा यारोय हाइबा वापम यावना तोंगान तोंगानबा वारेप लौरगा गवर्नमेंट ऑफ इंडिया दा थागनी खोंगचत असि मपुंग फानबगीदमक लमदम असिगी मियामना मॉरली फिजिकली अमदी फाइनेंशियली सपोर्ट तोबी हाइकी अमरमदा ngasi national paper anida Manipur framework agreement ki mayokta sangsiliba kongjang asi China na support tawbani haina phongdok pasi laibak thibani kongjang asi sangsen bada kanagma laibak amati mating loba mari leinaba amadi leiti haiki Lamlong Youth Upliftment Organization Khabok na sinduna Jananeta Hizam Irabot ki chamakunitu so mapok nimit thorumga mari lena first state level open folk dance competition ama garang Khabok Lamlong bazar da pangthokre
Toromadu Saruga Moina voluntary blood donation awareness campaign ama pang toktuna ayupuma pan makaidigi taranithui fauba kabo youth singna I danchu tonaki. Toromaduda BJP Manipur Pradesh ki Hanagi set Vice President TH Jadumani kabo ki Jila Parisad member KH Rajamohan Amadi Pradhan Singh Amasung Thawal College ki Assistant Professor Dr. KH Jogindron Athoy Mitung Singh Oiki. Tarumgi Athoy Mitung TH Jadumani na Luchingduna Lamyan Mahizam Irabot ki photo Miamna Leisu Katuna Ikai Kuno Utki. Tongan ba mafam dagi lakpa participant Kuntrana folk dance competition da Sarugaki. Social Development Organization SDO Palena Sahi Kuding Lieutenant Chatarakpa 6th SDO Lamyan ba Irabot Ningsing Lu Hen Batabum Lisingani Taranipan Mamangta September Tang Amadagi Lekai na Maging Amzabi Takta Pang Toktuna Ato En Tana Tungda September Kunipandi Kuntrap Pauba Namid Humni Kungang Pumba Paktak Nana Lamtu Sengdoktuna Uchara Taduna Lamyan Mahizam Irabot Pu Ikai Kunubu Utpa Oina Lamtu Sengdokra Balerak Singh Amadi IVR that Numidang Matamda Mairakat Dunalosin Kray. Komsil Sahigi Lu Henba Sangdam Nabaduda Haibong Makong Pareng na Ahanba PH Mamang na Anisuba Amadi Mil Pareng na Suba Takray. Best Working Performance na Mil Pareng na Taki Haina SDO Palelgi General Secretary Cherol Aman Fondorali. Impal East ki Manung Chanba Yaripok Laimanai da Laiba San Benedict's Kindergarten gi Sahi Goiba Children's Day come Parents Meet 2018 ngasi School Asi Campus da Pangtokre. Tormaduda film actor RK Somarendro na Athoy Mitung BJP Manipur Pradesh Mahila Morcha ki President Amadi Tulihal Jila Parisad ki members Oiriba Srimati Kongbam Inaucha Devina Taromapu aduga social worker Kaisam Kamini Kumar Top Singtha Gram Panchayat ki Pradhan Jumnam Tomba Amasung Nokphade ki producer Amadi SSA Imphal East Community Mobilizer ki coordinator Paodam Rohini Kumar na Akhana Mitung Singh Oina Sarugya Ngasigi Tormaduda Mahiroi Singh na tungan ba cultural program kayasu pangtuktuna athoy ehen tanake. Apok Pamaru 1930 ki Thobrel Naurem Toma Mangang Haikre. Thasigi Tang Kulumdoi de Kunmari Fauba Marfuma Palak Suba Mera Cheng Haiba Kwak Tanba Mera Apokpa Kurmagi Thorm Junam Hidrom Top Sefaida Leba Apokpa Sangle the Pangtuk Lagani. Wapamasi ngasi Manipur Press Club the Pangtukpa Paugi Mipam Amada Naurem Toma Mangang Fundo Kibani. Tomban Hai Thoromasida Assam Kasar Hozai Tripurana Chimba the Kundariba Meti Singsu Saruk Yagani. Protection of forest and wildlife is not the sole responsibility of Forest Department. However, Hiramda State Forest Department Sinduna Kwerengi Forest Training School da debating competition ma pangtokre. Ngasigi debating competition nasi Speaker Forest Department Central Division gi PROE Homena Oiki. Tormaduda Iboton Sana Girls High School JNB Yaralpat Kanglasa School Kwerengi gi Mahiru Singsu Sarugyaki. Uchek lang taktuna phaba sing mayokta leptana chatrakpa drive ama oina ngasi Waikong Forest Bit Office na Range Forest Officer Kaksing and Munal Maitegi Mijang Makada Lamaidong Amasung Tonauzam Kulgi Maraki Path Sing the drive Chatabada Uchek Pananaba Lang Pagat Pangam Kre Ngasi drive Adugi Matang the and Munal Maitin Pomising the Haikibada Nintam Ta Changlak Pasida Migratory Bird Sing Equigi State Asida Northern Hemisphere Kudong Chadabakaya Mayok Naduna Labna Pirakli Lambida cyclone na high tension power line da Tenginduna Siba Kayasu Yauri Asumna Lam Sang na Pirak Laba Matung Uchek Karatamak Equigi State Tunglabangami Adabu Equigi Minungsi Kandraba Sadan Basing na Makubu Lang Taktuna Makugi Maranai Karnabagda Hatokpi Section 39 of Wildlife Protection Act 1972 na Lamgi Sa Uchek Sing Sarkagi Lam Waibana Makubu Paba Yonba Lalonba Dandi Pangani Ngasidi Lang Talamasing Pabangamdre Adubu Lobu Singda Asumba Ain Yadaba Tabak Sing Chatadanaba Warning Piri Harduna Mia Mipum Kudimana South Sing Ning Tamna Hingzanaba Makoi Bukanbada Mating Pambinaba Apple Toki
Mahiroi nupi macha ama school gi ozana phubadagi wakhal me manadre haina pawse singda phondoliba aduga mari lena maram chadana school gi matakta pendaba phondok pigeno haina konthogjamda leiba free progressive academy school gi principal lesangbam indrakumar phondokre ngasi manipur press club ta pawgi mipam amada mangna phondokibda haukiba september gi thagi tang amada school asida tamlibi mahiroi nupi macha ama second parata class manungda ozana lai takningida heloi gi saktam manba lai yektuna Mamanabi amaga lerambadagi ozana lai adu phajanduna khara phuki maduda ka hena asopan yaukide oza aduna principal kautuna makhoi mahiroi ani adugi imung manung kaunaba haibada matungda amuk hana tawdaro haibadagi kaukide ahum suba peretta amuk class tawringida mahiroi ahum mari langduna leramba school principal thenaki makhoi manungda mamang peretta lai yelam ban pimacha adu yorambadagi khara phuki badagi nupi adu imungi mioi singa hospital lainaba pukhale hairaki school gi principal amadi oza sina mahiroi adu yengba chalu matamda layengba da tengbang pina ba hairak padagi school gi authority ga khanaraga mating pangi haibu wafam thamlamki numit kharani lerga nupi macha adu gi mabok thokpana lupa lakh manga pidaba yade hairak padagi makha tan I pau phauna dana leiringai cherakta thasi kuma panda I pauda hablakpa laibak thibani matam sangna image tv ga sakhang makhang naduna loina duna leminar klaba amadi image tv gi program kaya gi manungda miyamna yamna pamna riba na chom sembada achoba thodang lobiramba kakching wari sawajam parengdagi moirang them mahendra kumar singhana ngasi october tang amada laibak thiba thogdo amada leikhidabada image tv executive member sing amadi staff sina nungtil pungmari tabda minute amatuna leptuna awaw phongdokrai awaw phongdokpa aduda Laikidrabagi Tawaina Mapugi Laikonda Inga Tina Lairunaba Tony Jabgaluna Laikidrabagi Imung Manungi Awaba Su Saruyaki Mahatma Gandhi ki Chamani Pumapan Lak Subama Pok Kumon Aying Pangtok Kadaba Nomo Watling Idangasi Prime Minister Narendra Modi na Raskota Mahatma Gandhi Museum Hangdokre Museum Adu Raskota Laiba Alfred High School Sabani Gandhi ki Naha Weddingi Punsida Tokiba Toto Watok Singh Amadi Laibak Asigi Puari ke mari lainaba kaya museum asida thamli museum asi floor anigi ka nipu da sandokli English machani pan merpudra humdoida South Africa da St Peter Maritzburg train da tongduna lakhiba barrister Gandhi bu langthorakhiba gi thodok na chingbagi photo sing museum asida thamli sanabagi pau All Manipur Volleyball Association na sinba 17th state level mini boys volleyball tournament 2018-19 ngasidagi Thawal district ki Kairembikok Maylikai community hall Kairembikok youth sporting union yumbu oiduna hogdokrai ngasi tournament asi hogdokpagi thoramda BJP Thawal district ki president L Devena athu mitung BJP Morcha Thawal district ki president O Sunil Kumar na Thormapu amadi Wangjing Lamding Nagar Panchayat ki former chairperson S Jayadeva amasung Wangjing Tenthai Assembly constituency ki cashier Y Basanta Kumar na akhanam mitung sing oina saruyaki ngasi ahoba numit ki ayukta sanakyo match singda AMYC Androna YPA Hiranmaibu ahum sunoda SDC Samarona IGO oinambu ahum amada amasung NYVA Nauremna KYSU Kairembikokpu ahum anida thoiki nungthil sanakiba match singdana YMDO Hairangoi Thona SEMDO Pangal Tabibu ahum amada MIKHYA Mayang Infalna SUWCB Irengbambu ahum suinoda amasung MIKHYA B Mayang Infalna SUWCA Irengbambu ahum suinoda thoiki ngasidagi hawduna October ki tang 3 fawa Chathagadoriba tournament asida Manipur gi tongan toanba mafamdagi lakpa team taramarina saruk yaduna group mari thona khaidoktuna lamba taunare Jeribam district ki Babuparada leiba Lamlen community hall kam Kangsang Babuparada district Kang association Jeribam na sinduna team mangana saruk yaduna ahum suba TH Hera Singa veteran Kang tournament 2018 hawdokre ngasi hawdokpagi thorum aduda M Brajakanta Singa President All Jeribam Sports Association Jeribam N Joy Chandra Singa President DKA Jeribam Amadi TS Hera Singa Donor na athoiba mitung Thormapu amadi akhanaba mitung sing oina saruyaki
ngasi ahoba match asida MITL Jiribamna LEC Babu Parabu Panjal Taramathoi Tarada Maitiba Pikre Haujik Aroibada Maruba Pau Amuhana Pizari International Day of Older Persons ngasi lepak asina palan tonari Kakchingda Manipur University Phajin Kibo Oja amasung Satra Singh condition amata yauduna thadunaba sit in protest chathakre loinana Prime Minister Narendra Modi na Rajkot Mahatma Gandhi gi museum amangasi hangdokre ngasi gi damak tadi image paudam pijo matang selo sinjari miyam amukana khurumjari